Hello guys, welcome back. Ngasigi video sidi adum ngasigi numit taw ba habi dum vlog ne adum ngasi numit sige hai tare adune ado ngasi numit ta imanabi liklai lakani aduga magi khongup yengwa chakmina doine ba ko mai khongup laininge haibagi khongup yengwa chak doine Virgin Island da adugi sum namak hai tare adu khongup sam utpoina ko ai lo shambalore ai gi friend Liklai sula e thokpira o Hi! Mane ay friend Liklai. Magi khongup yek ma chattoy ne ba ko ngasi Virgin Island da. Nang yam phasay sta. Adu da chatlu doy ne aduga mamangi Virgin Island chatmina ba Tonya do imanabi manaw pi do masu chatninge haye masu ngairamani aduga pulap chatminar si aduga mathang nung uchar age. Ngasi di salwar ne takhai se. Salwar hai do ya cha. Kurti tore. Tipak tra. Masuk kurti. Joey, yum sango. Koi Tonya thek na re. Amadi manaw le tu dum dok pa ne. Ado hore Virgin Island do yorakanda magi khongu makang thinjal laga hadi phaja ba anaw musula ai ha ba do uchar age ba ko mongona thinjal laga ko de thinjal la ro yam thi. Ai nan ni phaja ba ne. Ai thi khomi sao. Hore khongu. Pajana ba ni police collection ba ni ay lay biro ay lay khong ay taw ba ni da so bhatara ka puno hojikanda me anda prada amka ucharam ge nupi gi oina haidi hena kana da pot hai tar judi sigi Carmesi gi body razor mini sigi body razor sine sigi se with individual travel case adaidi 5 blade precision adaidi lubrication strip and aloe vera and vitamin E so that is sine sigi case ne Haina body razor da laiba matam da haina case yawa phong thengna dri sigisina ahan bani haina hangani tiara du adum jan biare khongyam phajatra adune do sigise hanga ba dum sisina ba yare the moina aloe vera and vitamin E hai do sigi kaino sida yauri ne ba ko pot to sigi kaino sida magi kai hai do no lubrication strip hai se sigista yaw do ne ba ko Duduna kay haini icham ba dum kay haini razor na te ha ba di kana ba pot amasu magi swagi lubrication strip har da happy ba aloe vera amadi vitamin E do season na bay mo ong se adum lai bud yam lai ado kay haini hapet ma'am da susigi products yoina haide chap chaw moina sida taw haiba how to use se ma'am da ucharak ke adudi ahamba da hydrate your skin with water ising na hana chot halani and then glide the razor against hair growth enterni adaidi hair sing do loktopi kar matung da wash away with warm water and apply moisturizer samdo phanto kar moisturizer taibirani adaidi rinse the razor in running water and leave it to dry Chamtho khoto ga phajana kange hai matung na haina dum haina hapchan biraga saina khumjan biraga adum thambirni aduga koina kai haidi leidana adum travel to matam da dum saina dum bag da dum hapa yarani yamna kanai phajai I like it ga Carmesi gi bikini razor su laye sigise adu dum se su dum try to ya ga sigise smile laye pose sigise Sigisana nano precision safe adaidi safety blade adaidi stainless steel protective cover Sigise koi ka haini safe magi blade sa yamna safety or blade na habane ba Sina yamna sharp amasung smooth amadi safe oiba razor ne do me yamna sigi product ani se pambi ba tar ka di ai si lay na bagi link to ai description box sa hapchar get check to biyo ado me amda aina sigi Carmesi gi razor sing se recommend to se kai gino ai matam da moigi sigi razor sing se icham cham ba haidi atopa sing adum pangama na ba na te ba mois ne amna hygiene maintain to ba adu gi aina me amda recommend to ba adu na me am use to biyo
ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯔꯃꯦꯁꯤꯗ ꯃꯣꯏꯒꯤ ꯕꯦꯛꯁꯝ ꯖꯣꯏ ꯁꯦꯜ ꯍꯥꯏꯅ ꯁꯦꯜ ꯑꯃ ꯆꯠꯊꯔꯤ ꯁꯤꯒꯤ ꯁꯦꯜꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯑꯣꯐꯔ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯕ ꯃꯇꯝꯗ 799ꯒꯤ ꯃꯊꯛꯇ ꯑꯣꯔꯗꯔ ꯇꯧꯔꯒꯗꯤ ꯇꯣꯠ ꯕꯦꯒꯁꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯥꯞꯄꯤꯒꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯇꯣꯠ ꯕꯦꯒꯇ ꯑꯩꯅ ꯆꯦꯛ ꯇꯧꯔꯦꯕꯀꯣ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯣꯔꯗꯔ ꯇꯧꯕ ꯃꯇꯝꯗ 799ꯒꯤ ꯃꯊꯛꯇ ꯑꯣꯔꯗर ꯇꯧꯕꯤꯌꯣ ꯍꯧꯖꯤꯛꯀꯤ ꯇꯣꯠ ꯕꯦꯒꯇꯨꯁꯨ ꯐ꯭रीꯗ ꯑꯣꯏꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯦꯜꯒꯤ ꯃꯣꯏꯒꯤ ꯗꯤꯁꯀꯥꯎꯟꯠ ꯐꯪꯉꯤꯉꯩ ꯃꯊꯛꯇꯨꯗ ꯑꯩꯒꯤ ꯗꯤꯁꯀꯥꯎꯟꯠ ꯀꯣꯗꯁꯤꯒꯤ ꯄ꯭ꯔꯤꯇꯤ10 ꯍꯥꯏꯔꯤꯕꯁꯤꯒꯤ ꯀꯨꯄꯟ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯑꯦꯛꯁꯇ꯭ꯔꯥ 10% ꯗꯤꯁꯀꯥꯎꯟꯠ ꯐꯪꯗꯣꯏꯅꯦ ꯑꯗꯨꯒ ꯀꯥꯔꯃꯦꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯦꯃꯥꯖꯣꯟꯗꯁꯨ ꯐꯪꯕꯅꯦ ꯑꯗꯨꯒꯤ लिंक्ꯁꯨ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯆꯔꯝꯒꯦ ꯂꯣꯏꯅ ꯑꯩꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯒꯤ ꯁꯦꯜꯒꯤ लिंक्ꯁꯨ ꯑꯦꯃꯥꯖꯣꯟꯒꯤ लिंक्ꯁꯨ ꯂꯣꯏꯅ ꯍꯥꯞꯆꯔꯕꯅꯦ ꯆꯤꯡꯒꯤꯗꯤ ꯅꯨꯡꯁꯤꯌꯦ ꯑꯩ चलो ठीक अखोई हजे वर्जिन आइलैंड यौरेबको अदो माई खोंगु खरा येंगिगे अनौबा ला हाबदा तो खोंगु अदो अनौबा मागी खोंगु माना कय हानि ममांगदा अगी वीडियो येंगदे मा खोंगु लेब चकमिनौसे लाखथेबो अनौबसु लाए हाय अदुगी अदुम मथांग मथांग अदुम फजबा याम लेरंगनी याम लेगनबने मोय फजबा अदुम मथांग मथांग उलक्के मोला तोंहलगा हजिक मागी साइज की चानबा खोंगु मया पुथोरानी लिक्लाई शॉप और क्या फजबा येलो से थिंग जलो लिक्लाई मखोंग याम पिको फजगे साइड तो ओथोरोने असी येलो से थिंग जलो अंगौबी फजानी येलो फजानी मादी मखोंग से ngọc ngomina loi paknai ha thijam thijam la khoi khong ni ne मखोंग से ti mai sing adune ai che nuyo pasai liklai adune pasai येलो से खोजिन जिसु फजनरा ai si ra ngau खोजिन से फजनरा hai खोजिन से ai ne police te halai bane baza balung tegi pasai liklai chi liklai hai dama hoi liklai hai do mani ni hey okay okay gì đó xem tiền phá gì rồi xí xíu phá giờ ngã bút thôi chi phá gì mai tiền lên phá gì lại là không phải ở chỗ nó thằng cả lỗ không ra không dây là có để đây quay được rồi này sống hết kiểu cái không này có फजैये ए सिदासु लैरेता सिजु फजदौ माले माइ खोंग को तंग नमगी या को लै तुंग अदाइन लै लेंग दि लै को फजैये खुबिया चावे आई खुबिया चावे का दाइ दोला फजै थंग मथंग थिंजन हलक्के खोंग कब तक खुबिया फजै ꯅꯨꯡꯉꯥꯏ ꯆꯃꯒ ꯇꯣꯡꯕ ꯅꯨꯡꯉꯥꯏꯅꯤ ꯁꯥꯏ ꯍꯥꯏꯅ ꯅꯪꯗꯣ ꯍꯥꯏꯅ ꯃꯅꯤꯡ ꯑꯣꯜꯂꯛꯎꯅꯤ ꯌꯥꯔꯦ ꯁꯥꯏꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯌꯥ ꯁꯤꯁꯨ ꯐꯖꯩꯌꯦ ꯁꯤꯗꯤ ꯕꯔꯃꯤꯁꯀꯤꯟ ꯂꯩꯁꯥꯕꯤ ꯃꯥꯜꯂꯦ ꯗꯥꯛ ꯃꯌꯥꯝꯁꯤꯒ ꯐꯖꯩꯌꯦ ꯁꯤꯅ ꯁ꯭ꯇꯣꯟ ꯊꯤꯟꯕꯤ ꯁꯦꯟꯗꯜ ꯍꯥꯏꯇꯥꯔꯦ 아니 뭐 더 손다 뭐 야 파자이 이라 안 파자 티슈 파자도이네 핵 팅자 공업세 하니 한 예고도 파디 파자이 거 아두수 콩아만 팅자라 까네 해나 파자부 오토럭트라 그나마 미련도 아두 그 고문이 애저서 되냐 거 당연히 시도한 거先有吃，啊，这种可得的呀，不呀，多。ngắt ang pasal lah ulisin nang nakan na payo ka site. Nakong ang ibo.
ꯀꯣꯝꯕꯤꯔꯣ ꯃꯅꯤꯡꯒꯤꯗꯣ ꯀꯩꯅꯣ ꯀꯣꯝꯕꯤꯔꯥ ꯁꯥꯏꯠ ꯁꯣꯝ ꯃꯃꯥꯡ ꯑꯣꯟꯁꯤꯜꯂꯛꯑꯣ ꯊꯥꯒꯠꯀꯦ ꯃꯆꯨ ꯐꯖꯕ ꯌꯥꯎꯗ꯭ꯔꯦ ꯁꯤꯗꯤ ꯌꯥꯔꯦ ꯑꯇꯣꯞꯄ ꯃꯆꯨꯗꯤ ꯅꯥꯜꯂꯤꯀꯣ ꯁꯤꯁꯨ ꯐꯖꯩꯀꯣ ꯀ꯭ꯂꯥꯁꯤ ꯑꯣꯏꯕꯤꯅꯤ ꯆꯠꯀꯦꯀꯣ ꯄꯣꯁ ꯇꯥꯕꯤꯗ ꯆꯠꯂꯣ ꯁꯦꯡꯕ ꯈꯨꯅꯤꯡꯒꯗꯨꯁꯨ ꯎꯠꯂꯝꯃꯣꯅꯦ ꯃꯅꯤꯡꯗ ꯍꯥꯏꯕꯗꯤ ꯆꯠꯀꯦ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯅꯤꯡꯗ ꯐꯠꯀ ꯑꯣꯟꯊꯣꯛꯈꯤ ꯋꯥꯎ ꯐꯖꯩ ꯐꯖꯩ ꯆꯦꯜꯂꯛꯄꯗꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇ ꯇꯣꯡꯕ ꯅꯠꯇꯦ ꯆꯦꯜꯂꯛꯄꯩꯅꯦ ꯀꯅꯥꯅ ꯆꯦꯜꯂꯣ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇ ꯀꯅꯥꯅꯣ ꯆꯦꯜꯍꯟꯗꯦ ꯆꯦꯟꯕꯗ ꯆꯦꯟꯕ ꯌꯥꯎꯔꯒꯗꯤ ꯚꯔꯖꯟ ꯑꯥꯏꯂꯦꯟꯗꯒꯤ ꯍꯥꯏꯗꯤ ꯁꯤꯁꯨ ꯐꯖꯩ ꯌꯥꯝ ꯃꯧꯒꯤꯀꯣ ꯃꯧ ꯑꯗꯩꯗꯤ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯃꯁꯥꯁꯦ ꯌꯥꯝ ꯅꯥꯜꯂꯦ ꯐꯖꯩꯌꯦ ꯃꯅꯤꯡ ꯑꯃꯨꯛ ꯑꯣꯟꯕꯤꯗ ꯊꯣꯛꯂꯛꯑꯣ ꯑꯗꯒꯤ ꯁꯥꯏꯠ ꯌꯥꯔꯦ ꯕ꯭ꯂꯦꯛꯁꯤꯁꯨ ꯃꯁꯥ ꯅꯥꯜꯂꯦ ꯐꯖꯩ ꯃꯉꯣꯟ ꯐꯖꯩ ꯃꯥ ꯊꯤꯖꯤꯟ ꯃꯈꯣꯡꯁꯤꯒ ꯐꯣꯔ ꯐꯖꯗ꯭ꯔꯥ ꯍꯣꯜꯂꯣ ꯐꯖꯩꯌꯦ ꯑꯁꯦꯡꯕꯒꯤ ꯃꯅꯤꯡꯗ ꯎꯠꯂꯝꯃꯣ ꯁꯤꯁꯨ ꯐꯖꯩ ꯍꯣꯂꯣꯒ꯭ꯔꯥꯐꯤꯛ ꯑꯣꯏꯕꯤꯅꯤ ꯁꯤꯅ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯀꯣ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯐꯖꯩ ꯌꯥꯝ ꯃꯁꯤ ꯃꯈꯣꯡꯁꯦ ꯑꯩꯉꯣꯟꯗ ꯀꯛꯑ ꯄꯥꯟꯕ ꯌꯥꯔꯦ ꯂꯥꯛꯑꯣ ꯌꯥꯔꯦ ꯀꯩꯅꯣ ꯐꯥ ꯂꯥꯏꯗꯨꯕꯣ ꯀꯦꯠ ꯋꯥꯛꯇ ꯂꯥꯛꯑꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯁꯦꯡꯕ ꯑꯣ ꯃꯥꯏ ꯒꯣꯠ ꯆꯪꯁꯤꯜꯂꯛꯈꯣ ꯑꯃꯁꯨ ꯄꯨꯊꯣꯔꯛꯇꯣ ꯐꯖꯕꯤꯅꯤ ꯉꯥꯏꯈꯣ ꯈꯇꯪ ꯅꯝꯈꯤꯒꯦ ꯐꯖꯅ ꯑꯃꯨꯛ ꯑꯣꯜꯂꯣ ꯖꯥꯠ ꯖꯥꯠꯀꯤ ꯄꯣꯁ ꯇꯧꯔꯛꯑꯣ ꯏꯃꯨꯡ ꯃꯅꯨꯡ ꯆꯦꯟꯕ ꯈꯣꯠꯄ ꯌꯥꯎꯔꯛꯑꯁꯨ ꯑꯗꯨꯝ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯂꯩꯕꯤꯕ ꯌꯥꯒꯗꯕ ꯈꯨꯃꯨꯛ ꯁ꯭ꯇꯥꯏꯜꯅꯤ ꯑꯗꯨꯅ ꯑꯩꯁꯦ ꯃꯅꯦꯝꯕꯣꯛꯅ ꯑꯗꯩꯗꯤ ꯑꯗꯨꯝ ꯆꯥꯛꯀꯧꯕꯒꯨꯝꯕ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯨꯝꯕꯒꯤ ꯀꯩꯅꯥꯒꯤ ꯑꯣꯏꯔꯁꯨ ꯃꯃꯥꯟꯅꯕꯤꯒꯤ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯌꯥꯔꯕ ꯆꯟꯅ ꯈꯣꯠꯊꯔꯕ ꯈꯨꯃꯨꯛꯅꯤꯀꯣ ꯁꯤ ꯑꯃꯨꯛ ꯊꯤꯡꯖꯪꯖꯍꯟꯒꯦ ꯁꯤꯁꯨ ꯐꯖꯅ ꯆꯝꯃꯦ ꯀꯂꯔꯁꯦ ꯃꯈꯜ ꯃꯈꯜ ꯂꯣꯏ ꯂꯩ ꯍꯥꯏꯀꯣ ꯑꯗꯣ ꯌꯥꯔꯦ ꯄꯩꯔꯞꯅ ꯇꯧꯔꯒ ꯈꯨꯅꯤꯡ ꯊꯥꯒꯠꯄꯤꯒꯦ ꯑꯁꯤꯗꯤ ꯑꯩꯅ ꯁꯣꯡꯉꯦ ꯀꯤꯌꯣꯒꯤ ꯈꯣꯡ ꯋꯥꯏꯔꯛꯄꯅꯤ ꯁꯤꯗ ꯌꯥꯝ ꯆꯝꯅ ꯐꯖꯩ ꯃꯆꯨꯁꯤꯁꯨꯀꯣ ꯃꯆꯨꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯆꯝꯅ ꯑꯩ ꯎꯗꯦ ꯉꯥꯡꯁꯪ ꯉꯥꯡꯉ ꯐꯖꯩ ꯏꯕꯦꯝ ꯀꯔꯤ ꯀꯥꯏꯒꯦ ꯅꯪ ꯈꯨꯅꯤꯡꯁꯤꯕ ꯀꯔꯤ ꯀꯥꯏ ꯅꯨꯄꯤꯗꯨ ꯅꯪ ꯐꯨꯔꯤꯠꯇꯨꯒ ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯇꯣ ꯁꯤꯅ ꯑꯃꯨꯛ ꯑꯇꯣꯞꯄꯁꯤꯡꯁꯤꯒ ꯈꯔ ꯇꯣꯡꯉꯥꯜꯂꯦ ꯁꯤꯒꯨꯝꯕꯗ ꯕ꯭ꯂꯦꯛ ꯂꯩꯕ꯭ꯔꯥ ꯄꯨꯔꯥ ꯕ꯭ꯂꯦꯛ ꯗꯥꯏꯅꯥꯅ ꯁꯤꯒꯨꯝꯕ ꯄꯥꯝꯃꯦ ꯍꯥꯏꯕꯅꯦꯕ ꯁꯤꯗꯤ ꯁꯜꯋꯥꯔꯒꯤꯗꯗꯤ ꯆꯥꯟꯅꯗ꯭ꯔꯦꯀꯣ ꯈꯣꯡꯒ꯭ꯔꯥꯎꯒꯨꯝꯕꯒ ꯆꯥꯟꯅꯒꯗꯕꯅꯦ ꯑꯗꯨꯁꯨ ꯇꯣꯡꯕ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯄꯣꯠꯇꯣ ꯌꯥꯝꯅ ꯂꯝꯖꯦꯟ ꯆꯦꯟꯕ ꯍꯥꯏꯐꯦꯠ ꯌꯥꯕ꯭ꯔꯥ ꯑꯃ ꯇꯦꯡꯕꯤ ꯆꯪꯉꯣ ꯃꯥꯏ ꯃꯈꯣꯡꯁꯤꯗꯤ ꯊꯤꯟꯖꯁꯨ ꯂꯣꯏ ꯐꯖꯩꯀꯣ ꯐꯖꯩ ꯅꯥꯏꯁ ꯑꯗꯨꯝ ꯁꯤꯁꯤꯅ ꯑꯗꯨꯝ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯝ ꯇꯨꯏꯁꯟ ꯆꯠꯄꯗꯁꯨ ꯇꯣꯡꯕ ꯌꯥꯔꯕ ꯈꯣꯡ ꯏꯆꯟꯗ ꯆꯟꯅꯔꯕ ꯌꯥꯔꯦ ꯑꯃꯨꯛ ꯊꯤꯡꯖꯍꯟꯒꯦ ꯁꯤꯒꯤ ꯐ꯭ꯂꯦꯠ ꯁꯥꯏꯖ ꯇꯧꯕ ꯁꯤꯁꯨ ꯐꯖꯩ ꯐꯖꯩ ꯄꯨꯔꯥ ꯄꯣꯠꯊꯣꯛꯑꯦ
ꯑꯗꯨꯁꯨ ꯐꯖꯩ ꯕꯦꯝ ꯐꯖꯩ ꯅꯪꯅ ꯈꯣꯡꯁꯤꯗ ꯐꯖꯗꯕ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯕꯦꯝ ꯂꯤꯛꯂꯥꯏꯁꯤꯗꯤ ꯐꯖꯩꯌꯦ ꯈꯣꯡ ꯐꯖꯕꯅꯤ ꯑꯩ ꯉꯛꯄ ꯀꯂꯔꯗꯨꯒ ꯆꯥꯟꯅꯔꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯅ ꯂꯩꯕꯤꯗꯣ ꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯂꯩꯕꯤꯌꯣ ꯁꯤꯁꯦ ꯈꯨꯐꯖꯁꯨ ꯌꯦꯡꯉꯣ ꯍꯥꯏꯗ ꯁꯤꯟꯅꯕꯗꯤ ꯐꯖꯩꯁꯦ ꯅꯝꯃꯣ ꯑꯩ ꯐꯣꯠꯇꯨꯗ ꯐꯖꯩ ꯂꯤꯛꯂꯥꯏ ꯉꯥꯏꯈꯣ ꯅꯛꯅ ꯂꯩꯌꯨꯀꯣ ꯑꯩ ꯅꯛꯅ ꯅꯝꯃꯛꯀꯦ ꯆꯦꯟꯗꯣ ꯈꯪꯕꯤꯌꯨ ꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯀꯦꯃꯦꯔꯥ ꯀꯟꯗꯤ ꯐꯖꯩꯉꯣ ꯑꯁꯦꯡꯕ ꯁꯤꯁꯨ ꯐꯖꯩ ꯑꯗꯣ ꯑꯩꯗꯤ ꯑꯁ ꯍꯧꯖꯤꯛꯀꯤ ꯕ꯭ꯂꯦꯛꯇꯣ ꯌꯥꯝ ꯐꯖꯩꯌꯦ ꯐꯥꯛꯇꯦꯃꯤ ꯀꯩꯁꯨ ꯑꯇꯣꯞꯄ ꯃꯆꯨ ꯂꯣꯏ ꯄꯛꯑꯦꯕ ꯃꯥꯏ ꯈꯣꯡꯗꯤ ꯑꯗꯨ ꯕ꯭ꯂꯦꯛꯇꯨꯅ ꯍꯦꯟꯅ ꯐꯖꯕ ꯋꯥꯅꯤꯗ ꯍꯣꯏ ꯈꯨꯅꯤꯡꯁꯤꯗ ꯃꯈꯜ ꯃꯈꯜ ꯂꯩꯔꯤꯁꯦ ꯈꯣꯡꯎꯞ ꯃꯈꯜ ꯃꯈꯜ ꯊꯤꯡꯖꯤꯟꯕꯁꯦ ꯈꯪꯕ꯭ꯔꯥ ꯂꯩꯁꯥꯕꯤꯁꯤꯡꯗꯤ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯝꯅꯤꯉꯣ ꯚꯤꯗꯤꯑꯣꯗꯀ ꯃꯅꯤꯡ ꯑꯣꯜꯂꯝꯃꯣ ꯍꯥꯏꯕ ꯍꯥꯏꯗꯤ ꯌꯥꯔꯦ ꯁꯤꯗꯤ ꯀꯩꯅꯣ ꯁꯤꯗꯤ ꯀꯩꯅꯣ ꯀꯤꯖꯩꯌꯦ ꯁꯤ ꯇꯣꯡꯀꯅꯣ ꯄꯥꯔꯇꯤ ꯋꯦꯌꯔ ꯂꯨꯛ ꯇ꯭ꯔꯥꯏꯡꯒꯜꯅꯦ ꯍꯥꯏꯕ ꯍꯤꯜꯁꯦ ꯉꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯑꯁ ꯑꯩ ꯅꯍꯥꯟ ꯇꯧꯕꯅꯤ ꯃꯣꯏꯁꯤꯗꯤ ꯈꯣꯡꯁꯦ ꯀꯩꯗꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯣꯡꯉꯣ ꯉꯥꯏꯍꯥꯛ ꯅꯝꯒꯦꯕ ꯁꯤꯗꯤ ꯃꯣꯗꯦꯜꯁꯤꯡꯅ ꯌꯥꯝ ꯍꯩꯅ ꯇꯣꯡꯉꯤ ꯑꯩꯈꯣꯏꯗꯤ ꯍꯩꯔꯔꯣꯏ ꯑꯣꯟꯊꯣꯔꯛꯑꯣ ꯈꯣꯡꯇꯤ ꯀꯩꯗꯧꯋꯤ ꯀꯃꯥꯏꯅ ꯃꯣꯗꯦꯜ ꯁꯥꯏꯠꯇ ꯁꯣꯝ ꯁꯥꯏꯠꯇ ꯑꯃ ꯁꯥꯏꯠꯇ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯣ ꯆꯥꯔꯦ ꯗꯣꯂꯥꯟꯗꯩ ꯀꯨꯝꯊꯔꯛꯄꯩ ꯇꯥꯏꯞꯇ ꯐꯖꯩꯌꯦ ꯌꯥ ꯁꯤꯗꯤ ꯀꯣꯔꯤꯌꯟ ꯅꯨꯄꯤ ꯃꯥꯜꯂꯦ ꯑꯅꯤꯃꯛ ꯄꯨꯂꯞ ꯊꯝꯃꯣ ꯌꯥꯔꯦ ꯁꯥꯏꯠꯇ ꯌꯥꯔꯦ ꯐꯖꯩ ꯌꯥꯝ ꯐꯖꯕ ꯑꯣꯏꯔꯦ ꯁꯤꯁꯤꯅ ꯈꯨꯗꯣꯞ ꯅꯞꯄꯤꯅꯦ ꯈꯨꯐꯖꯁꯤ ꯌꯥꯎ ꯀ꯭ꯋꯤꯟꯒꯤ ꯃꯥꯜꯂꯦ ꯀ꯭ꯋꯤꯟꯒꯤ ꯈꯣꯡ ꯃꯥꯜꯂꯦ ꯀ꯭ꯋꯤꯟꯒꯤ ꯄ꯭ꯔꯤꯟꯁꯦꯁ ꯅꯠꯇꯦ ꯀ꯭ꯋꯤꯟ ꯏꯂꯤꯖꯥꯕꯦꯠꯀꯤ ꯈꯣꯡ ꯃꯥꯜꯂꯦ ꯄꯨꯂꯞ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯑꯣ ꯃꯃꯥꯡꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯑꯣ ꯅꯞꯁꯟꯅꯧꯀꯣ ꯂꯥꯏꯛꯇꯤ ꯐꯖꯩꯕ ꯅꯪ ꯈꯣꯡꯒꯤ ꯃꯣꯗꯦꯜ ꯑꯣꯏꯕ ꯌꯥꯅꯤ ꯌꯥꯏ ꯑꯗꯨ ꯌꯥꯏ ꯁꯤꯁꯨ ꯐꯗꯤ ꯂꯣꯏ ꯐꯖꯩꯕꯀꯣ ꯑꯗꯨꯁꯨ ꯅꯪ ꯈꯣꯡꯁꯦ ꯑꯃꯨꯕꯒꯨꯝꯕ ꯑꯂꯪꯕꯒꯨꯝꯕ ꯊꯤꯟꯖꯜꯂꯀꯥꯟꯗ ꯐꯖ ꯊꯣꯛꯆꯥꯅꯤꯉꯣ ꯃꯃꯥꯡ ꯑꯣꯟꯊꯣꯛꯑꯒ ꯑꯃꯅ ꯁꯣꯝꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯚꯤꯗꯤꯑꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯇꯧꯖꯔꯤ ꯑꯩꯒꯤ ꯂꯣꯛ ꯀꯃꯥꯏꯅ ꯂꯥꯛꯑꯦ ꯑꯩ ꯂꯣꯛ ꯈꯪꯗꯤꯌꯦ ꯏꯕꯥꯅꯤꯗꯤ ꯑꯁꯤ ꯀꯌꯥꯝ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯕꯥꯅꯤ ꯁꯨꯝ ꯏꯟꯅꯔꯛꯄꯅꯦ ꯏꯃꯥꯟꯅꯕꯤ ꯈꯨꯃꯨꯛ ꯂꯩꯕ ꯌꯥꯗꯦ ꯇꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛꯇ ꯂꯣꯛ ꯂꯥꯛꯆꯕꯅꯦ ꯑꯩꯅ ꯅꯠꯇꯦ ꯑꯩ ꯂꯣꯛ ꯈꯨꯃꯨꯛ ꯐꯖꯕ ꯌꯥꯝ ꯌꯥꯎꯋꯦ ꯂꯩꯃꯤꯟꯅꯧꯁꯦ ꯍꯥꯏꯕꯩ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯍꯦꯟꯅ ꯐꯖꯕ ꯃꯌꯥꯝ ꯌꯥꯎꯔꯝꯃꯦ ꯑꯁꯤ ꯑꯗꯨꯃ ꯈꯨꯃꯨꯛ ꯑꯅꯤꯃꯨꯛ ꯂꯩꯔꯅꯤ ꯄꯩꯁꯥ ꯄꯥꯏꯕꯤꯅꯤꯅ ꯅꯠꯇ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯐꯣꯟꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯣꯛ ꯈꯪꯗꯦ ꯀꯔꯝꯕ ꯈꯜꯂꯒꯦ ꯅꯪ which one ꯑꯁ ꯑꯍꯣꯡꯒ ꯂꯩꯇꯔꯦꯀꯣ ꯃꯤꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤ ꯃꯤꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯁꯤꯁꯦ ꯅꯉꯣꯟꯗ ꯌꯥꯝ ꯄꯛꯑꯦ ꯁꯤꯁꯨ ꯄꯛꯑꯦ ꯁꯤꯁꯨ ꯄꯛꯇꯤ ꯄꯛꯑꯦ ꯑꯁ ꯈꯪꯉꯦꯗ ꯂꯣꯏ ꯄꯛꯑꯦ ꯃꯥꯒꯤ ꯃꯈꯣꯡꯗꯨꯗꯤ ꯀꯣ ꯐꯖꯗ꯭ꯔꯥ ꯂꯣꯏ ꯐꯖꯩ ꯂꯣꯏ ꯂꯧꯔꯣ ꯕꯣꯔꯥ ꯑꯝꯗ
Punya sampai. People's Cafe โดยหลายบาซาร์มานุ่งกี่ตัวดูบาซาร์มานุ่งกี่เนี่ยยามเดินลางไงมาปลาพันเดียวใช่ไหมยังว่าระบุว่าไม่มาไม่คุ้มกับสักอย่างที่คุยกันเบอร์เกอร์ปุถุระand loitoยังงอนนะบ้านนี่จ้าโร่จ้าโร่จ้าโร่Charo. Ay, musik ya tuh anak unamu. Hào bác. Jadi. Kita lupain. Apa? Enggak. Hào bác. Hào bác. Cảm hỏi. Mà chạy cái bánh nhiều mà mai chạy. Đâu cái sao đâu. Thật biết không hay mấy sự. Dài bra. Không biết sao. Không biết sao là cái có. When you say I'm the one, you're so